Manipur miyam leiringayda Manipur gi ngamkhai kaiba yaroi CM Chief Minister Nongthongbam Biren haikhrei Manipur miyam leiringayda Manipur gi ngamkhai kaiba yaroi mase tabagi wakhal thadokse apunba Bharat ama oinaba aikhoi punna honaba mathau tai wafam asi Bharat ki ahanba Deputy Prime Minister oiramba Sardar Vallabhbhai Patel gi mapo kumonga mari leinana Rashtriya Ekta Divas National Unity Day gi thauram State ki thakta ahanba Manipur Rifle gi parade ground da ngasi pangthokiba thauramda CM na phongdokhibanei mahakna makha taraduna aranba wakhalda yumpham oiduna rajniti ge akhuba midyang yengduna aikhoi masel nungsinadana basinba matam natte Bharat ki lusingba Sardar Vallabhbhai Patel ge fidam induna achetpa phirep amaga loinana state asigi apunba saktam kaihandana chaukhutpa leibak ama oina bahona rase haujek Manipur gi phibamda ima ibel sing miyam CSO sing amade MLA minister singna magi area da ningthina thabak tawrakpadage thoganingdaba thokdok thokpagi sang hanthare ing tappa hanjilagli base aikhoi gi khuttage chatkhidanaba laiminariba phurup khudingmakna wakhal khanba matam oire Manipur gi apunba saktam Bharat ki apunba gi saktam miyam leiriba makhai kaiba yaroi mase tabagi wakhal kainabagi wakhal pumnamak thadokminasi haikhe Manipur gi ahanba Manipur Rifle ge parade ground da pangthokiba thauram asida Special Assistant Inspector General Legal Police Headquarter Nepram Netrajitna Parade Commander oiduna BSF CRPF MR IRB Civil Police Imphal West Imphal East Mapan Suba Mahila Battalion IRB NCC Boys amadi Girls ki contingent singna mas pass khongsa chatkhiba sida Chief Minister na salute oktuna apunbagi saktam ngangnaba punna wasak lawminakhe